Hi viewers, welcome back to my channel PK Pothaminasi Kaminasi. Channel sina ngasi su anoba topic amaga iroina na taram nokseri loina na ngasi puduna lakseri ba topic asi mapung oina mamang thaktaina live stream tawjaba matamda comment yam toina target pirakhi request pirakhi loina na tongana message yam toina target pirakhi ba topic amagi manung sana ngasi puduna laksere yumgi nupi amana natraga mau amana Wairam sit pa matamda karam na sit sengani haibasigi matang na thagat piro haibado ngasi miyam na kudol tamjarage khajitang aina ahlaman singda hangnajaraba amadi like ta thengnajaba kharani miyam da kudol tamjagadrisi soikiba langkiba kya yaursu comment box da subthok minana duna aikoi khudamang hena khamina bagi tanjada lomina si haibu wafam sing ngasi so dum thamjari hauji kudol tamjarage ngasi gi thamjari ba topic yumgi nupi amana natraka mau amana wairam sit matamna karam na sit sengani haibasigi matang da Kaminasi. Subscribe to video, please. Ahan bada, ako na kamina batangay fadrisi, mapungay na yung mamagi mau natraga nupi amana wairam sit pa matamda karam ba matamda sit kani sengani haibasima kamina batangay fadde amadi sit seng ako matamda mato karam na sit kani haibasisu koy tangay fadana khangdaba yadaba lambi khara adumak laiminay masi miyam da kudol tamjage ahan bada अखोना वायरम सिटबगी मतम मसे नोमदा अहुमलक सिटतब यादे हबसिमा पुनमंग खमिनसी हाइबदी मपुंग ओइना अखोना नोमगी मतम मसिदा मतम अहुम थोना ख्वाइदगी मरु ओइब मतम चिलै हाइबगी हाइरिब मतम मसि मपुंग ओइना अखोना मंगांगी मतम लुवांगी मतम अमदि खुमनगी मतम हाइदुना लेरि ममांग ततैना एपिसोड अमदा थमजख्रे लाइदुप थाबगी लाइदुप कटफगी मतंगदा karam matam na katkini mangangi matam luwangi matam amadi khumani matam da adumak thamjagre haribatu ka sab manane koina dup thadingi mamangda wairam sit seng ba base adumak masana tarabane aduna wairam sit matam sit seng mase mapung oina ahan mada mangangi matam se ayuki matam sine aduga luwangi matam sina numit yungu matam sini then aduga ahum subasina khumani matam sina numidang wairam gi matam sini sida koina sit seng ba yumgi wairam sit sengmase mapung oina masida tawbigadabani masi yum amada tangai phadana tawdraba yadraba amani habasi khoi khwai khudimangna khaminase aduga hena maru oiribadi karino harga wairam sitpa matamda wai sitpa matamda nupi amana wai sitpa matamda karamna sitpa hogani habasi khaminaba tangai phade maramaduna ahanbada mangonda yumgi mau amana natraga nupi amana wai sitpa matamda nupi dugi yet thangba khut aduna sumjit tu paigani aduga oi thangba khut aduna tungda mananganda natraga ningda thamgani aduga sumjit tu sitpa hogadabani adusu amuk sumjit sitpa hobasi khwaidagi ihana na sumjit haiba hobu matam asisu tangai phadana khangdaba yade hariba matam asida ahanba oina gona sumjit matona si haibasi yet ki khutna paire haraga aduga oi thangba khong adomdagi habidi oi thangba saitagi jetlomda sitpa hogadabani aduga adugi matung tarakpadi jetlomdi oiramda damok sitkadaba haiba tare asumna masi tangai phatabane khangdaba yadaba ko oiba haitare amuka haijage ahanba sumjit maton haibase sumjit sitpase sumjisi jetki khutna paragani aduga oigi khusina tungda thamagani aduga sumjit maton ahan boina haiba hobasi oi thangbadagina jetlomda oidagina jetlomda haigadabani adugi matung tarakpadi jetlomdi oiramda dam hairasu yare aduga aikoina siseliba fatta haudi sing haijaba tare yumdagi sitoraiba mangodagi sitoraiba fattaba singse kogi dari mangon masingi oi thangba saita taselaga thambiga dam haitare thambira kanda thambiraba matungda amuk madu mafam chana phajana lusin biraga yonsin biraga amuk puthokra mafam chana hunthokpi gadaba masi tawdaba yadaba mane masi mapung oina khoina imoinu imagi larikta thengnajabagi matungina masi sumna sum tawbiba taragadi imoinu imanasu lan janghanle haibagi lan janghanbi haibagi sumna takpirami aduna mapung oina adagi imungda amuk sit sengba matamdasu adumak chapmane hek hobagi yasi koina oi thangbadi oiramdagi jetlomda hobigadaba haitare hobirakana last mamai thangda aroibada punga lairuda yomsingani aduga khutna namthabirakana luthokpigadaba khutna nambigadabane namdragadi yadaba sigumba chana kanun khara lei hariba singse phajana ngakna chapiba matamda yummamgi mau amana mapung oina mana tawriba thabaksigi matung ina ekoina yumda lan changba
याबगी लंबी कया अमसु लई हादुना अखंग आइसिंगना थंबिरमी अदुना मपुंग ओइना युम अमा पान मतमदा नुपी ओइबिसिंगी थौदांग अदुकि मतिक चावी नुपी ओइबिसिंगी थौदांग सिना मरम ओइरकांदा युमदुदा इमोइनो इमाना मपुंग ओइना इमोइनो इमागे युम अमदा लेसि सायोन मफम अहुम थोकना लई अमन सखुमदा लेगनी अमन सिंखुदा लेगनी अमन फुंगादा लेगनी हारिबसिंगसिगी मिगौ तोंगान तोंगान लोइना लेगनी मपुंग ओइना अनि मदि अदमक हक हकी मतम नै कोइना ngisai mangangi matam luangi matam khumangi matam sida imuinu imagi magi sayon sing ang sathok chasin sanaba matam oi mai tare sigum oi ba matam ngang hak lengthok ku matam sida aikoina yum si yam na na sit seng matam chana sit seng ba towi basi yamna tangai pati habasi khangmina si aduga sitana tana aikoi yumgi mo amana natraga nupi amana yum amada tawgadaba thodang sisu yamna maru oi adu hariba singdugi manungda hosiki sit seng sisu yam tangai fadaba mani habasi tamjage aduga atei imoino imana yaba yadaba kari lei haibdusu makhata na mamangsu thamjagre makhata na hena kari lei haibdu mak thamjage ngasi goinadi tentakna hariba wairam sitpasi sit seng musi karamna tawgani habasi ahan bagi oni aikoina khamina si habagi wakhona thamjabani aduga atoppa jo aikoina yeng yaba matamda mapungoina nupin logudaba thodang si am chawe na aikoi yumpan masi turenge lengoi degi hena kupi ka so hainarine hainabasi masigi kupan bagi thabak si kanana topigani hai matamda yumgi yumburembi oriba natraga nupi duna achauba thodang si lobira kana khudimak ngamgadabani habasi akang ai singna like singda ibirambadagi ngasi miyamda khistang share tawjabani wafam khara sigalona ngasi ge sit seng bagi matangi ona sorak phakra thamjabani aina haijari simakna loiba nate magi tawgadaba amati haigadabadi adukumati yam lekhre aina subsin jarakan khara tentakna thamjabani ngasi taseng haragadi ai thaba amsa soroga hujik numidang halaksabani ngasi ge ona blog si thaga sabung amjadabuda ai hujik halaga numidang khudak sida recording che dumak tawjaraga aina khangjaba khara chi miyamda dumak tentakna khudol tamjabani aduga hayengdi soidanamaki miyamda ningol sakobagi ningol sakobasi karamna hodorokhibagi haibagi matangda ai soidanamaki khudol tamjaragani aduga amana miyamda thamjaningba amana PK channel na ningol sakoba lakadriba ningol sakoba mari lenana yamna soba contest ama tawjagena khanjari hariba contest se ningol oibisingna mapam lamdamda ningol sakobagi yamna kena mauna chatpagi tholakpa matamsida masida masa masagi selfie contest amamom chauraga photos ingona thabiraga madugi competition ama haitare ma contest tongna pangthok sagena khanjari masigi prize PK channel sponsor tawjaraga dum thamjaraga masi karamna tawjageni habududi ai dukona advertise ama zum lakjage mayamna khangan jaboina adu soidena makide tawjarani mayamna ningol oibisingna ningol sakoba chatpa matamda khwaidagi kena mauna mawong tana ekoi meitei nupi amagi chap chabi ningol sakoba numit ki photo contest oina masa na tasengna na keraga ningol sakoba chatpa matamda any design ama do obi ai masigi matang sum ai competition ama adum aigi mayam gi interest hai tare matogena khanjari madugi karamna togani rule and regulation di ai makhata na adum mayam da kudul tamjaraki ge ado ngasi ge di hiram khrasiga mat haidi matang na thamjari ba wafam si matang sai de tension jege hayeng ningol chako baga mari lenana karamna hodroki habagi topic to ngai minarasi ngasi gi dumte di thengna kudul channel si mati ama dong su kudul tamangam jaba miyam gi sayuk tagi na haba wafam di thamjaraga punamukpu loiba pawo miyeng tabibagi damak amukasana thagasari